मैम खुरमजरी इम्पैक्ट टीवी मनुखुना मियंग ताबिरु पुनः पो अहमद तराम ऑक्सरी लोइन लोइन ngasi अखोन खनजगदरु टॉपिक असि तरासुब मणिपुर असेंबली की 32 सुब सेशन की नुमित 38 नि सथगदबा असेंबली सेशन ngasi दगी सथबा ओकरे लाकलिबा मार्च की तांग मरी फाउ सथगदबनी ngasi मणिपुर की चीफ मिनिस्टर ना मथंग सही की अखोगी बजट पुथोखरे लोइन लोइन ना गवर्नर बी समुगाना थना मागी गवर्नर की स्पीच सुपीखरे हिरमसकी मतंगदा अखोगी स्टूडियो नंबर 2 दा खनननब लेजरिबसि मरुओइना नोटेड इकोनॉमिस्ट अमसुंग मणिपुर यूनिवर्सिटी की असिस्टेंट प्रोफेसर डिपार्टमेंट ऑफ इकोनॉमिक्स डॉक्टर सिंगदेन मैस्लामनी ओजाबु तराम ऑक्सरी एंड वेलकम टू मनुखुना अदु मसिगी मांगोइना ngasi नुमिदांग पुंग 3 थोखिबा थौदो मखक मियामदा थमजगे ngasi पुंग 3 ताब मतमदा नॉर्थ एओसी की जोमी बिला की एरिया दा अखोगी बॉम्ब ब्लास्ट अम थोखरे मदुदा यामना चाउना असो ओपन नंगद्रगसु अखोगी नुपा अनीदा अखोई मियोय अनीदा असो ओपन माइनर अखोई इंजुरी नंखरे अदुगा पुलिसना हाइबा थौदो दु थोलो मतुंगदा चिंगनिंगा ओइबा मियोय हुम फगत पंगमखरे अदुबो हाइबा मियोय हुम असना तसिंगनम थौदो अदुदा सेनब्रा सेनदब्रा हाइबदुदि हौजिक मक्की ओनदि सबसाबा रिपोर्ट फंगबा ngamdri थौदो थुफम द इम्फाल वेस्ट की एडिशनल एसपी ऑपरेशन टीएसपी कमजित अमसुंग डीएसपी कमांडो एस ससीदा नंदन सिंबा लाक्तुना फिल्म अदुबो यंगसनकी लोइन लोइना करिगी दमक्ता हाइबा बॉम्ब ब्लास्ट अदु थोइबनो हाबगी मरम सबसाबा खंगबा ngamdri तबदुबो हौजिक बॉम्ब ब्लास्ट थोइबम फमसी मरुओइना नॉर्थ एओसी की मयाम अमा अखोगी निसा चाबा मयाम अमसुंग अखोगी नंबर 4 काफुंगुंबना अयाम सिनबा एरियादनी मरम सिना तसिनमो मसी हाइबा निसागी मायक्ता चथबा थबकसिंगी मनुंगदा ओइरमगद्रा हाइबदु मयामना कन पानरे अदु तसिंगबा पिक्चर दी अखोई अथुब मतमदा खंगने हैना मयामदा थमजगे लोइन लोइन ngasi टॉपिक असना मुक लाक्सरबदा जाहमदा खंजनिंगसि मणिपुर की ngasi बजेट सि अखोगी पुथोखरे अदुगा अखोगी नौना गवर्नर ओइना हापबा बी सनमुगाना थना हानबो ओइना मणिपुर की अखोगी स्टेट असेंबली द मागी एड्रेस का पीखरे अदुदा लाक्सनिंग पॉइंट हंतक की बजेट सि तसिंगनमक अखोगी सेंटर द एनडीए गवर्नमेंट लाखर मतुंग स्पेशल स्टेटस स्टेट सि लौथोखरब मतुंग दा फंब अखोगी असेंबली सेशन मनी नाकल अमरोम द चीफ मिनिस्टर दी मणिपुर की इकोनॉमी सि ग्रोइंग तवी चौखलई मु हाय अमरोम द मु स्पेशल स्टेटस की कैटेगरी से लौथोखिबन अमरोम द मणिपुर की सेल तुमदा अचौब सिंगनबा अम ओयना हाय अदु हिरम खुदम द वेल राउंड डेवलपमेंट की दमता सरकार सना कमिटेड ओइरी मीटिंग येंगे थमी हाइब कमेंट सिंग सि येनो कादा बजेट असि करम पिक्चर अखोगी चीफ मिनिस्टर ओकम इबोविना मयाम द पिनिंगबा मेसेज आइडियास साजन बजेट सिकी मरम दैना अगोंद फाउजबसे कोई हाइनब लै फतब पाउसी मखोंग याम जांगी अदो अफब पाउसे सिदि मखोंग याम तप्पे फागी ओइना अइना याम तोय तौजबा कोई कैना कटपगुंबगी पाउसिदि यामना कोई मियामगी पाउवे होयरे याम मरुइबा लेबा अमगी दगी मागी मियामसिगी मागी तुंगलम चटकी दमुता हाइतारे सिगी याम हेन मरुइबा सरकार की इकोनॉमिक पॉलिसी डॉक्यूमेंट अमा ओइरिबा सही के सुम बजेट अमा लाको मतमददी अकोई मसिगी कंसर्न ओइबसे आई मसी खर वालेन खले अदर मसी कोइना बजेट अमा हाइबसी नॉट ओनली कोई मसी सही अमगी सम चंबा फाइनेंशियल स्टेटमेंट हाइदी कोइगी तिनजनबा खाइदोकपगी हाइदी चटखिबा लाकदबा अदुखकी सम चंबा स्टेटमेंट अमा नते बजेट अमा हाइसी मेजा सरकार की मागी कैरेक्टर मागी पॉलिटिकल कैरेक्टर मागी इकोनॉमिक पॉलिसी की मागी लेरिबा थिंकिंग मयाम सी मसिदा उटकदोरिबने अदुना कोइना सरकार अमना पुथोइबा मागी सही की बजेट से मसी मोस्ट इंपोर्टेंट पॉलिसी डॉक्यूमेंट ऑफ ए गवर्नमेंट अदु मसिना मणिपुर कंटेक्सटल आकांदना मसिना कोइगी मणिपुर की अराउंड कोइगी 28 लाख से 50,000 और होजिते कोइ लिसिंग लाख कुंट्रागुंबा योरेन लौसु याय हाइरिबा कोई मियाम से मसिगी सही सिगी कोई मोगी मागी फैट हदि माई लाइबक मागी फ्यूचर से मसिना कोई लेपदा अचौबा कोई मागी रोल से लौगदोरिनेबा बजेट अमा हाइबस अन बजेट से याम मरोय अन हजिक अखोइना उरिबा बजेट से फेब्रुआरी थासी दुम बजेट पुथोपा था दुम ओय अदो ममांगा हंदकी बजेट से खिदंग मु खेनरीना ममांग दे कोई मसी बजेट है पुथो मतमदा फेब्रुआरी थासी टेंटेटिव बजेट हाइदना मरकी ओइबा बजेट मसी है पुथोय अदुगा सिगी तुंगदना कोई से कोई जून और जुलाई था कोई फुल बजेट से पुथोपने अदु हंदकी जैसेदी कोई बजेट से फुल बजेट ओइना पुथोय अदु मसिगी मरुइबा मरम से खंजबदा कोई सेंटर अहोंब लाप मागी पॉलिसी दा पर्टिकुलरली कोई सेंटर स्टेट फिजिकल रिलेशन फाइनेंशियल रिलेशन सिदा कोई मोदी गवर्नमेंट की मखास देदा यामना चाउबा कोई ड्रास्टिक चेंज अमा पैराडाइम शिफ्ट अमा लाखरेबा हाइरिबा पैराडाइम शिफ्ट सिगी मनुख सिदा कोई मागी
से मागी सिप्सी इन द नेम ऑफ कोई कोऑपरेटिव फेडरलिज्म अदो कॉम्पिटिटिव फेडरलिज्म अदुगी ममिंग दौदी तौबनी अदु ओइजरगसु कोई सेट सिंगसी लोइनबसी कोई कंसल तौरमदना कोई लिसांगसिना कोई हिंगागा लाखिबा कोई प्लानिंग कमीशन जे मुथतकिबा मदुगी महत्ता कोई नीति आयोग सेंखिबा अदुगी मर्क्स स्पेशल कैटेगरी स्टेट सी मसी लेररोय हाबगी अमा सुलाखिबा सिगी डिसीजन सु लौरकिबा अदुना मसिना मरम ओइदना कोई मागी प्लानिंग कमीशन गा स्टेट गवर्नमेंट सिंगा अनिगी मरक्ता लेनरम मरीदु मांगिबा अदुना कोई प्लान साइज सिंगायरगा कोई स्टेट गवर्नमेंट सु माई बजेट पुथोप मतमदा कोई फुल बजेट से पुथोप ngамदबगी मरोब मरम सी प्लान साइज लैपटॉप ngамदरी हाइबगी ममिंगदुदा कोई टेंटेटिव बजेट से है पुथोपने अदु होजिति प्लानिंग कमीशन दु लेत्रबनिना देगी अहोंबसी याम चावना लाखरबनिना होजिति फुल बजेट ओइना पुथोएदना को अदु हाइरिबा कोई सिगी फुल बजेट सी कोइना यामना कुपना कोई येंगबा मतमदा मसी अइना सुम येंगजबा मतमदा याम सब्सटेंस दा हानदगी यामना अहोंबा लेबा अदुमदे उबो फंगते सिगी बजेट सिदैदा हानदगी महौसादगी सुब जथरकपा मागी लमचत हाइतारे माई ट्रेडिशन दु मदुगी ट्रेडिशन दु दम जथबराइन खले सिगी बजेट सिजु अनौबा डेवलपमेंट की वफम दी उदेब अनौबा डेवलपमेंट सी अनौबा डेवलपमेंट हारिसिनि हुजिकी हाना लेरंबा फिल्म दुदगी हुजिकी लाइबा कोई सेंट्रल स्टेट की होंगइबा अहोंबजे सिना मरम ओइदना हेना फिल्म सोक्चनबगी अदुगी ममी ओइना ताबा बजेट ओइन तवे ममी ओनी ताय हेरे ओजान सुंग तापिले को अदुगो मो मणिपुर की इकोनॉमी सी ग्रोइंग तवे जाखलई रमो हारिबा चीफ मिनिस्टर की स्टेटमेंट सी मसी कॉन्ट्राडिक्टरी ओइबा नत्रगा मसी इन फैक्ट ला रियलिटी रमसे मसीदी ग्रोइंग मणिपुर की इकोनॉमी ग्रोइंग ओइ हाइबसिदी कोई गवर्नमेंट खक्तगिसु कंट्रीब्यूशन नतेबा मसीदी प्राइवेट सेक्टर की कंट्रीब्यूशन सु यावे अदगी अमना कोई यामना ड्राइविंग फोर्स है कोई ग्रोथ की मणिपुरी ग्रोथ की ड्राइविंग फोर्स है कोई सेंटर की कोई सेंट्रल ट्रांसफर हाइदि रिसोर्स की ट्रांसफर से मसीने हेंगलागा सु तुम कोई इकोनॉमी से ग्रोथ दुम लेबा अदगी अमना कोई ग्रोथ की यामना कुमना कोइना माई कंपोजिशन ऑफ द ग्रोथ से यंग मतमदा मसी ग्रोथ की मरुब कंट्रीब्यूटिंग फैक्टर ओरिसिदी मरुना सर्विस सेक्टर ने हाइदि मसी कोइना कंज्यूमशन सेक्टर ने न लोबसु है मसे कोई प्रोडक्टिव सेक्टर दगी मदुदे फगलाकांदा से समना कोई प्राइमरी सेक्टर एग्रीकल्चर एंड एलाइड अदगी इंडस्ट्री अदुदगी मदुदगी लाखपा पिरकपा कंट्रीब्यूशन दुना लाखपा ग्रोथ ओरगदी ग्रोथ सी टू सम एक्सटेंट इंक्लूसिव ओइगनेब अदुबो अकोई द उरिबा ग्रोथ सिदी यामना कोई टर्सरी द बेस तोबा हाइदि कोई मणिपुर गुंबा इकोनॉमी सिदी टर्सराइज इकोनॉमी ने अदुना सुंबा मफम सिदी कोई सिगे ग्रोथ सिना कोई इकोनॉमी की मागी रियल कोई मागी फंडामेंटल सिंग सिदा कदाई भौता कोई मसिना कंट्रीब्यूशन पीरिबिगे हाइबसी नेना निंगाई ने अदुना आइगी मोतदी मसिगी ग्रोथ सिगा अदुग मणिपुर की लाइरिबा मागी रियलिटी सिगा यामना हेना आई थोइना नक्सिने ना आइदि लौदे ओजान सुमजिंग विदा ngasi हाइबे सुदुम खना नेना बिरंगने खले अखोगी सोशल वेलफेयर सेक्टर का याम मरुइबा सेक्टर अमनी अदो सिदगा मसिंगा अखोगी बजेट से हंदरक पादे अतोपा पोट खरद सो हंदरक गुंबा खर यावे ओजान मसिगी लाइबा को डिफरेंस अहोंगसी करी फैक्टर ना मसि कनो खोगी कनो तवेन खनबी साजन अखोगी जिक पुथुइबा बजेट से मसिगी यामना मपुंग ओइबा मियंग हाइतारे मसि एक्सपेंडिचर कॉम्प्रेशन दा मियंग थमे और से फिजिकल कंसोलिडेशन जो कोई हाइबे हाइदि मसिना मरोना टारगेट तौरिसी कोई एक्सपेंडिचर से कम हाइन कंट्रोल तौगदगे अदगी एक्सपेंडिचर सी हाइदि कोई चार्जिंग सी मसी कमदौना कक्थर कांदा हाइदि मसी कक्थनबगी लंबी ओइना मदोमदो ओइना जंगनबा अदुना कोई चार्जिंग कंथर पसिदा मरोना कोई मसी टारगेट का तौर इनुजिकते कोई निस्तेदा पल्लिबा कोई ऑनरेबल चीफ मिनिस्टर फाइनेंस की फर्म से पूरीबा ऑनरेबल चीफ मिनिस्टर श्री इबोबिगी मागी वारोल से दसु पल्लिबा हाइदि फिजिकल रेस्पॉन्सिबिलिटी एंड द बजेट मैनेजमेंट एक्ट हाइबसे मसी कोई इंडिया दा मसी हौदोरपदा इहान हानबा पायोनियर हाइतारे हाइदि मसीगी स्टेट खरा हाइदि मांगजिन थाना मसी इम्प्लीमेंट तौगिबा स्टेट खरा सिंगी मन द मणिपुर सो अमनेबा मसीगी अफफता यहौदना याम थुन इम्प्लीमेंट तौगिबा सिंगी मन द मणिपुर सो अमनी अदु मसीगी मतुंगिनदी अखोगी स्टेट सिना अखोगी मागी से लेगदब मागी डिफिसिट की चांस से मसी अपुनबा स्टेट सिगी पोथोकी चामदा अहुम से मसी मखोगी टारगेट ने मसी मसी थंगदबने हाबने अनु मसी अखोगी सेंटर ने देखोगी स्टेट का लेनरिबा रिलेशन सिगी मतुंगिनदी फेडरल अखोगी फेडरलिज्म की फेडरल स्ट्रक्चर की खरसु लेरिबनिना मधु कैरेक्टर दु खर लोइनरिबनिना कोई सेंटर ने तो डायरेक्टली खुद थिंजन यादबनिना मांग बाकी स्टेट गवर्नमेंट सिंग दुगी मागी स्टेट असेंबली सिंग दुदा पास तोलकांदा अखोगी एक्सि चनहलिने
ꯑꯗꯣ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯗꯨꯁ ꯑꯦꯟ ꯗ ꯗꯣꯟꯁ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕ ꯑꯗꯨꯅ ꯃꯁꯤꯒꯤ 3%ꯁꯤ ꯌꯧꯅꯕꯒꯤ ꯍꯣꯠꯅꯔꯛꯄꯁꯤꯗꯅꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯁꯇ ꯍꯥꯏꯗꯤ ꯆꯥꯗꯤꯡꯗ ꯂꯥꯟꯗꯥꯔꯛꯏꯁꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯕꯖꯦꯠꯁꯤꯁꯨ ꯑꯩꯈꯣꯏꯅ ꯍꯧꯈꯤꯕ ꯃꯥꯡꯒꯤ ꯆꯍꯤ ꯈꯔꯁꯤꯗ ꯄꯨꯊꯣꯛꯏꯕ ꯕꯖꯦꯠꯁꯤꯡꯁꯤꯗꯩꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯟꯇ꯭ꯔꯦꯛꯁꯅꯔꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯐꯤꯁꯀꯜꯒꯤ ꯌꯥꯝꯅ ꯀꯟꯇ꯭ꯔꯦꯛꯁꯅꯔꯤ ꯑꯣꯏꯕ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯀꯝꯄ꯭ꯔꯦꯁꯟꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯗꯤꯐ꯭ꯂꯦꯁꯅꯔꯤꯒꯤ ꯑꯣꯏꯕ ꯃꯑꯣꯡꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯑꯩꯈꯣꯏꯒꯤ ꯕꯖꯦꯠꯀꯤ ꯇ꯭ꯔꯦꯖꯦꯛꯇꯔꯤ ꯑꯃ ꯃꯗꯣꯝꯗ ꯑꯩꯈꯣꯏ ꯐꯣꯂꯣ ꯇꯧꯔꯛꯏꯕ ꯑꯗꯨꯅ ꯁꯤꯒꯤ ꯕꯖꯦꯠꯁꯤꯁꯨ 2016-17ꯒꯤ ꯅꯦꯛꯁ ꯐꯤꯁꯀꯜ ꯏꯌꯔꯒꯤ ꯄꯨꯊꯣꯛꯏꯕ ꯕꯖꯦꯠꯁꯦ ꯃꯁꯤꯗꯁꯨ ꯆꯞ ꯆꯥꯕ ꯃꯃꯤꯗꯨ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯕꯖꯦꯠꯁꯤꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯕꯖꯦꯠ ꯍꯥꯏꯕꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯁꯤꯒꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯁꯦ ꯆꯥꯗꯤꯡꯁꯦ ꯃꯁꯤ ꯍꯦꯟꯒꯠꯀꯗꯕꯅꯦꯕ ꯑꯗꯣ ꯆꯥꯗꯤꯡꯁꯤ ꯍꯦꯟꯒꯠꯄ ꯍꯥꯏꯔꯤꯁꯤꯒ ꯏꯀꯣꯅꯣꯃꯤ ꯆꯥꯎꯈꯠꯄꯒ ꯃꯔꯤ ꯂꯩꯅꯒꯗꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯆꯥꯗꯤꯡꯁꯤꯅ ꯁꯨꯝ ꯄꯤꯛꯁꯜꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯁꯤꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯂꯛꯏ ꯍꯥꯏꯕꯒꯤ ꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯥꯗꯤꯛꯇꯔꯤ ꯑꯣꯏꯕ ꯄꯤꯛꯆꯔ ꯑꯃ ꯎꯏꯗꯅꯀꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯁꯥꯖꯅ ꯉꯁꯥꯏ ꯍꯥꯏꯕꯤꯔꯤꯗꯣ ꯑꯗꯨꯅ ꯃꯁꯥꯏꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯨꯝꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯤꯖꯗ꯭ꯔꯒ ꯍꯥꯏꯗꯤ ꯃꯌꯥꯡꯁꯤ ꯀꯪꯍꯜꯂꯒ ꯑꯁꯤ ꯆꯥꯎꯈꯠꯂꯛꯏꯒ ꯍꯥꯏꯕꯒꯨꯝꯕ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯃꯑꯣꯡꯅꯦꯕ ꯁꯤꯒꯤꯁꯤꯗꯤ ꯑꯗꯨꯅ ꯇꯁꯦꯡꯅ ꯅꯥꯗꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯗ꯭ꯔꯤꯞ ꯀꯥꯞꯄꯒꯤ ꯗꯔꯀꯥꯔ ꯂꯩꯔꯕ ꯚꯤꯇꯥꯃꯤꯟ ꯅꯤꯡꯊꯤꯖꯅ ꯄꯤꯖꯕꯒꯤ ꯗꯔꯀꯥꯔ ꯂꯩꯔꯕ ꯍꯥꯏꯗꯤ ꯃꯁꯥꯁꯤ ꯆꯥꯎꯅꯕꯒꯤ ꯗꯔꯀꯥꯔ ꯂꯩꯔꯕ ꯃꯇꯝꯁꯤꯗꯩꯗ ꯑꯩꯈꯣꯏ ꯗ꯭ꯔꯤꯞ ꯁꯠꯇꯣꯛꯄꯒꯤ ꯐꯤꯕꯝ ꯂꯥꯛꯑꯕ ꯐꯤꯕꯝꯁꯤꯗꯩꯗ ꯑꯩꯈꯣꯏ ꯒ꯭ꯔꯣꯠ ꯂꯩꯔꯤ ꯀꯥꯏꯁꯤꯁꯨ ꯌꯥꯝꯅ ꯄꯦꯔꯥꯗꯣꯛꯁꯤꯀꯦꯜ ꯑꯣꯏꯕ ꯁꯤꯅꯔꯤꯑꯣ ꯑꯃꯅꯦꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯣꯖꯥꯃꯨꯛ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯅꯔ ꯚꯤ ꯁꯟꯕꯨꯒꯅꯥꯊꯟꯅ ꯉꯁꯤ ꯃꯥꯅ ꯃꯥꯒꯤ ꯁ꯭ꯄꯤꯆꯇ ꯄꯤꯈꯤꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯦ ꯌꯥꯝ ꯗ꯭ꯔꯥꯁꯇꯤꯀꯦꯂꯤ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯦ ꯃꯇꯝꯗ ꯕꯤꯐꯣꯔ ꯁꯝ ꯗꯦꯀꯦꯠꯁꯇ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯦ ꯉꯥꯛꯅ ꯍꯣꯠꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯑꯃꯁꯨꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯒꯤ ꯖꯣꯏꯟ ꯀꯣꯑꯣꯄꯔꯦꯁꯟꯗꯒꯤ ꯍꯧꯖꯤꯛꯇꯤ ꯂꯥꯜꯍꯧꯕꯒꯤ ꯏꯔꯥꯡꯁꯤ ꯌꯥꯝ ꯐꯖꯅ ꯃꯅꯤꯡ ꯍꯜꯂꯦ ꯐꯖꯅ ꯍꯟꯊꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯄꯨꯊꯣꯛꯑꯦ ꯑꯗꯨꯒ ꯁ꯭ꯃꯥꯔꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃ ꯏꯝꯐꯥꯜꯗ ꯁꯥꯕꯒꯤ ꯄ꯭ꯔꯄꯣꯖꯦꯜ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯂꯥꯛꯑꯦ ꯑꯗꯨꯅꯗꯤ ꯍꯧꯖꯤꯛꯁꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯗꯤ ꯐꯔꯦ ꯍꯥꯏ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯌꯥꯝ ꯇꯣꯏꯅ ꯑꯐꯤꯁꯄꯥꯒꯤ ꯃꯇꯥꯡꯗ ꯂꯥꯛꯄꯗꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝꯁꯦ ꯐꯠꯇꯦ ꯍꯥꯏꯅ ꯁꯦꯟꯇꯔꯗ ꯔꯤꯄꯣꯔꯠ ꯄꯤꯕ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅꯁꯨ ꯔꯤꯄꯣꯔꯠ ꯄꯤꯕ ꯁꯤꯒꯨꯝꯕꯒꯤ ꯄꯣꯠꯁꯤ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯑꯦ ꯑꯗꯨꯗꯤ ꯉꯁꯤ ꯄꯤꯔꯤꯕ ꯃꯥꯒꯤ ꯒꯣꯚꯔꯅꯔꯒꯤ ꯁ꯭ꯄꯤꯆꯁꯦ ꯑꯗꯒꯤ ꯑꯇꯣꯞꯄꯗ ꯁꯦꯟꯇꯔꯗ ꯊꯥꯔꯤꯕ ꯏꯟꯇꯦꯂꯤꯖꯦꯟꯁꯇ ꯊꯥꯔꯤꯕ ꯄꯣꯠꯁꯤꯒ ꯂꯤꯇꯜ ꯕꯤꯠ ꯀꯣꯟꯇ꯭ꯔꯥꯗꯤꯛꯇꯔꯤ ꯑꯃꯨꯛ ꯑꯣꯏꯅꯔꯛꯄ꯭ꯔꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯅꯣꯠ ꯑꯣꯟꯂꯤ ꯑꯩꯈꯣꯏꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯗ ꯅꯠꯇꯦ ꯃꯁꯤ ꯁꯝꯇꯥꯏꯝꯁ ꯑꯩꯈꯣꯏꯒꯤ ꯗꯦꯕꯂꯞꯃꯦꯟꯠꯀ ꯃꯔꯤ ꯂꯩꯅꯕ ꯑꯦꯔꯤꯌꯥꯗꯁꯨ ꯎꯕꯗꯧꯅ ꯇꯧꯋꯦꯕ ꯁꯤ ꯑꯩꯈꯣꯏ ꯄꯩꯁꯥꯒꯨꯝꯕꯒꯤ ꯂꯧꯔꯝꯗꯥꯏꯁꯦ ꯃꯁꯤꯗꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯑꯋꯥꯕ ꯑꯣꯏꯅ ꯑꯗꯨꯝ ꯎꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯋꯥꯕ ꯐꯤꯕꯝꯁꯤ ꯂꯩꯔꯦꯅ ꯑꯗꯨꯝ ꯎꯠꯄ ꯑꯗꯨꯒ ꯄꯩꯁꯥꯁꯦ ꯂꯧꯊꯔꯕ ꯃꯇꯨꯡꯁꯤꯗꯗꯤ ꯃꯗꯨꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯔꯤꯄꯣꯔꯠ ꯊꯥꯒꯠꯄ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯄꯔꯐꯣꯔꯃꯦꯟꯁꯁꯦ ꯑꯦꯆꯤꯞꯃꯦꯟꯁꯦ ꯁꯤ ꯂꯩꯔꯦꯅ ꯉꯁꯥꯏ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯅꯤꯗꯨꯒꯤ ꯆꯥꯟꯅꯗꯕ ꯃꯌꯥꯝꯗꯨꯗꯤ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏ ꯀꯝꯄ꯭ꯇ꯭ꯔꯣꯂꯔ ꯑꯦꯟड ꯑꯣꯗꯤꯇꯔ ꯖꯦꯅꯔꯦꯜꯒꯨꯝꯕꯒꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯠ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯍꯦꯛꯇ ꯃꯗꯨ ꯍꯦꯛꯇ ꯐꯥꯏꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯆꯍꯤ ꯈꯔꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯠꯀꯤ ꯔꯤꯄꯣꯔꯠꯁꯤꯡꯁꯦ ꯎꯕꯗ ꯍꯦꯛꯇ ꯈꯪꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯒꯦꯞꯁꯦ ꯔꯦꯇꯣꯔꯤꯛ ꯑꯦꯟ ꯔꯤꯌꯦꯂꯤꯇꯤꯁꯒꯤ ꯒꯦꯞꯁꯤ ꯌꯥꯝ ꯆꯥꯎꯅ ꯂꯩꯕ ꯑꯗꯨ ꯃꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯥꯏꯟ ꯑꯣꯐ ꯁꯦꯜꯐ ꯀꯟꯇ꯭ꯔꯥꯗꯤꯛꯁꯟ ꯅꯤ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯄꯥꯋꯔ ꯁꯦꯛꯇꯔꯗ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯑꯃ ꯉꯁꯤ ꯄꯨꯊꯣꯛꯈꯤꯕ ꯃꯇꯨꯡ ꯏꯟꯅ 24/7 ꯄꯥꯋꯔ ꯁꯄ꯭ꯂꯥꯏꯁꯦ ꯃꯥꯔꯆ 2007ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯐꯪꯕ ꯉꯝꯃꯔꯦ ꯍꯥꯏ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒ ꯑꯣꯄꯔꯦꯁꯅꯦꯂꯥꯏꯖꯦꯁꯟ ꯑꯣꯐ ꯗ 400 kV ꯗꯥꯏꯔꯦꯛ ꯑꯩꯈꯣꯏ DC ꯀꯣ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯂꯥꯏꯟ ꯐ꯭ꯔꯣꯝ ꯁꯤꯜꯆꯔꯗꯒꯤꯅꯦ ꯍꯥꯏ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯉꯁꯤ ꯄꯤꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯄꯤꯔꯤꯕ ꯊꯥꯖꯕꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯔꯤꯌꯦꯂꯤꯇꯤꯗ ꯂꯥꯛꯀꯗꯕ ꯃꯥꯜꯂꯤ ꯃꯔꯝꯗꯤ ꯁꯣꯐꯥꯔ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯐꯥꯎꯗ ꯄꯥꯋꯔꯒꯤ ꯁꯦꯛꯇꯔꯁꯤꯗ ꯊꯥꯖꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯤꯕ ꯑꯦꯁꯨꯔꯦꯟꯁ ꯐꯨꯜ ꯑꯣꯐ ꯑꯦꯁꯨꯔꯦꯟꯁ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯏꯟ ꯔꯤꯌꯦꯂꯤꯇꯤꯗꯗꯤ ꯇꯁꯦꯡꯅ ꯌꯧꯕ ꯉꯝꯗꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯉꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯃꯁꯤ ꯄꯤꯈꯤꯕ ꯋꯥꯐꯝꯁꯤ ꯇꯔꯥꯏꯅꯗꯤ ꯂꯧꯐꯝꯗꯤ ꯊꯣꯛꯇꯦ ꯀꯗꯥꯏ ꯐꯥꯎꯗ ꯑꯩꯈꯣꯏ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯗꯤ ꯄꯨꯝꯅꯃꯛꯅ ꯍꯪꯅꯕ ꯋꯥꯍꯪꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯁꯤꯗ ꯀꯗꯥꯏꯐꯥꯎꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯃꯤꯁꯁꯤꯡꯁꯦ ꯃꯁꯤ ꯀꯗꯥꯏꯐꯥꯎꯗ ꯑꯩꯈꯣꯏ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯒꯦ ꯍꯥꯏꯕꯁꯤꯗꯤ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯃꯌꯥꯝꯗꯒꯤꯁꯨ ꯈꯪꯈ꯭ꯔꯦꯕ ꯂꯣꯏꯁꯤꯟꯗꯕ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯂꯣꯏꯗ꯭ꯔꯤ ꯑꯗꯩ ꯂꯣꯏꯕꯒꯤ ꯇꯥꯔꯒꯦꯠꯇꯨꯗꯤ ꯌꯥꯝꯅ ꯉꯟꯅ ꯊꯝꯕꯤꯕ ꯑꯗꯨꯅ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯣꯁ ꯑꯦꯁꯀꯥꯂꯦꯁꯟ ꯂꯥꯛꯇꯅ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯗꯁꯨ ꯃꯥꯒꯤ ꯑꯩꯈꯣꯏ ꯑꯦꯛꯁꯆꯦꯀꯔꯗꯁꯨ ꯑꯋꯥꯕ ꯄꯤꯕ ꯑꯗꯨꯒꯤ ꯐꯤꯕꯝ ꯂꯩꯇꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯋꯤꯜ ꯀꯃꯤꯠꯃꯦꯟꯁꯤ ꯌꯥꯝ ꯆꯪꯉꯦꯕ ꯑꯗꯨꯅ ꯑꯗꯨꯋꯥꯏꯗꯨꯗꯩꯗꯤ ꯑꯩꯈꯣꯏꯅ ꯗꯤꯐꯤꯖꯤꯠ ꯑꯃ ꯎꯕꯅꯤꯅ ꯀꯃꯤꯠꯃꯦꯟꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯁꯀꯤ ꯗꯤꯐꯤꯖꯤꯠ ꯑꯃ ꯑꯩꯈꯣꯏ ꯎꯕꯅꯤꯅ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯑꯩꯈꯣꯏꯒꯤ ꯐꯦꯚꯔꯗ ꯂꯦꯞꯄꯒ ꯃꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯉꯝꯒꯗꯕꯁꯦ ꯏꯆꯝ ꯆꯝꯕ ꯃꯤꯆꯝ ꯂꯦꯃꯦꯟ ꯑꯃꯗꯤ ꯂꯥꯏꯔꯅ ꯁꯔꯀꯥꯔꯃꯛꯀꯤ ꯑꯣꯐꯤꯁꯦꯜꯁꯤꯡꯅꯁꯨ ꯍꯥꯏꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯑꯣꯖꯥ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯕꯤ ꯑꯗꯣ ꯑꯣꯖꯥ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛꯁꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯒꯅꯤ ꯍꯥꯏ ꯑꯗꯨꯗ 24.84 ꯂꯥꯛꯁꯤ ꯀꯣꯚꯔ ꯇꯧꯒꯅꯤꯅ ꯍꯥꯏ ꯑꯗꯣ ꯃꯁꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯃꯌꯥꯝꯗꯗꯤ ꯃꯁꯤ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛꯁ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯁ꯭ꯇꯦꯠ ꯃꯌꯥꯝꯈꯛꯁꯨ ꯌꯥꯎꯈ꯭ꯔꯦ ꯍꯟꯗꯛ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯑꯦꯄ꯭ꯔꯤꯜꯗꯒꯤ ꯃꯁꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯒꯅꯤ
ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯐꯨꯜ ꯁ꯭ꯋꯤꯡꯗ ꯆꯠꯊꯔꯤ ꯀꯥꯏꯁꯦ ꯃꯁꯤꯃꯛꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤꯁꯨ ꯁꯦꯝ ꯀꯦꯁꯇ ꯑꯃꯨꯛ ꯌꯦꯡꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯕ ꯌꯥꯏ ꯌꯦꯡꯕ ꯌꯥꯏ ꯍꯥꯏꯕ ꯑꯥꯔꯊꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯐꯨꯗ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛ ꯁꯤ ꯑꯦꯄ꯭ꯔꯤꯜꯗꯒꯤ ꯇꯧꯗꯣꯔꯤꯁꯤ ꯌꯥꯝꯅ ꯒꯚꯔꯟꯃꯦꯟꯠ ꯃꯥꯒꯤ ꯄ꯭ꯂꯥꯅꯤꯡ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯒ ꯆꯥꯟꯅꯅ ꯔꯤꯌꯦꯂꯤꯇꯤꯒ ꯆꯥꯟꯅꯅ ꯃꯥꯒꯤ ꯄ꯭ꯂꯥꯅꯤꯡ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯇꯧꯔꯀꯥꯟꯗ ꯁꯦꯝ ꯁꯥꯔꯒ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯒ ꯇꯧꯕ ꯅꯠꯇꯦꯕ ꯍꯥꯏꯕꯗꯤ ꯀꯗꯥꯏꯗ ꯒꯣꯗꯥꯎꯟ ꯏꯅꯞ ꯑꯣꯏꯔꯕ ꯑꯗꯒꯤ ꯁ꯭ꯇꯣꯔꯦꯖ ꯐꯖꯅ ꯂꯩꯔꯕ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯂꯩꯔꯕ ꯁꯤꯒꯨꯝꯕꯒꯤ ꯔꯤꯌꯦꯂꯤꯇꯤ ꯃꯌꯥꯝꯈꯛ ꯃꯗꯨ ꯋꯥꯔꯛ ꯑꯥꯎꯠ ꯇꯧꯕ ꯑꯃ ꯑꯣꯖꯥ ꯆꯪꯕꯤꯔꯝꯒꯅꯤ ꯈꯜꯂꯤ ꯑꯣꯖꯥ ꯑꯗꯨ ꯆꯪꯉꯤꯕꯅꯦ ꯃꯁꯤ ꯆꯪꯉꯤꯁꯤꯗꯩꯗ ꯍꯧꯖꯤꯛ ꯌꯥꯔꯛꯇ꯭ꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯤꯗꯤ ꯃꯁꯤ ꯑꯦꯛꯁꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯗꯒꯤ ꯇꯧꯗ꯭ꯔꯕꯣꯏꯗꯤ ꯃꯅꯤꯄꯨꯔꯗ ꯃꯁꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯃꯥꯡꯕꯒꯤ ꯐꯤꯕꯝ ꯂꯥꯛꯑꯦꯕ ꯃꯥꯡꯕꯒꯤ ꯐꯤꯕꯝ ꯂꯥꯛꯑꯦꯕ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯁꯨ ꯎꯈ꯭ꯔꯦꯕ ꯖꯦꯅꯔꯝꯒꯤ ꯕꯁ ꯑꯁꯥꯡꯕ ꯈꯔ ꯂꯥꯛꯄ ꯃꯇꯝꯗ 25 ꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ 15 13 ꯍꯦꯟꯅ ꯑꯩꯈꯣꯏ ꯂꯧꯍꯧꯕ ꯉꯝꯗꯦꯕ ꯑꯗ ꯍꯥꯏꯔꯤꯕꯗꯨꯁꯨ ꯃꯇꯝ ꯁꯥꯡꯅ ꯑꯩꯈꯣꯏꯒꯤ MSRT ꯁꯤꯒꯤ ꯃꯥꯒꯤ ꯁꯤꯒꯤ ꯀꯦꯝꯄꯁ ꯃꯅꯨꯡꯁꯤꯗ ꯇꯥꯔꯒ ꯂꯩꯈꯤꯗꯣꯔꯤꯅꯦꯕ ꯑꯗꯣ ꯕꯁꯀꯤ ꯕ꯭ꯂꯦꯛ ꯂꯤꯁꯇ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯎꯔꯛꯑꯀꯥꯟꯗ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯃꯗꯨ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥ ꯑꯃ ꯂꯥꯛꯄ ꯃꯇꯝꯗꯨꯗꯒꯤ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯄ ꯍꯧꯔꯛꯈꯤꯕꯅꯦꯕ ꯑꯗꯨꯅ ꯐꯦꯁꯇꯤꯚꯦꯜꯗ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯀꯔꯤꯒꯨꯝꯕꯗ ꯁꯤꯖꯤꯟꯅꯔꯦꯗꯅꯀꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯄꯕ꯭ꯂꯤꯛ ꯁꯦꯛꯇꯔ ꯌꯨꯅꯤꯠꯇ ꯌꯥꯝꯅ ꯃꯥꯡꯖꯤꯟ ꯊꯥꯅ ꯂꯩꯔꯝꯃꯤꯕ MSRTꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯗꯨ ꯃꯨꯠꯊꯠꯈ꯭ꯔꯕ ꯃꯇꯨꯡꯗꯩꯗꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯐꯪꯁꯟꯁꯦ ꯅꯤꯡꯊꯤꯖꯅ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯄꯤꯔꯛꯏꯕ ꯀꯣꯇꯥꯗꯨꯁꯨ ꯐꯖꯅ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯕ ꯉꯝꯍꯧꯗ꯭ರೆ ꯑꯗꯒꯤ ꯂꯩꯔꯤꯕ ꯈꯔꯗꯨꯁꯨ ꯑꯩꯈꯣꯏ ꯅꯤꯡꯊꯤꯖꯅ ꯄ꯭ꯔꯣꯄꯔꯂꯤ ꯑꯩꯈꯣꯏ ꯌꯨꯇꯤꯂꯥꯏꯖ ꯇꯧꯕ ꯉꯝꯍꯧꯗꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯇꯧꯗꯕ ꯌꯥꯗꯕꯗꯒꯤ ꯀꯟꯗꯤꯁꯟꯗꯒꯤ ꯀꯝꯄꯦꯌꯔ ꯇꯧꯔꯒ ꯇꯧꯔꯛꯄꯗꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯐꯨꯗ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛꯁꯤꯁꯨ ꯑꯃꯅꯦꯕ ꯑꯗꯨꯅ ꯐꯨꯗ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛꯇ ꯇꯁꯦꯡꯅ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯃꯁꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡꯗꯤ ꯀꯔꯝꯕ ꯁ꯭ꯇꯦꯠꯁꯤꯡꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯁꯤ ꯅꯤꯡꯊꯤꯖꯅ ꯂꯩꯔꯦꯕ ꯃꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯑꯩꯈꯣꯏ ꯁꯥꯖꯅ ꯍꯥꯏꯈꯤꯕ ꯒꯨꯗꯥꯎꯟꯁꯤꯡꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯒꯨꯗꯥꯎꯟꯁꯤꯡ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯒꯨꯗꯥꯎꯟꯁꯤꯡꯁꯤ ꯀꯌా ꯂꯩꯔꯒꯦꯕ ꯃꯅꯤꯄꯨꯔꯗ ꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯁꯤ ꯋꯥꯍꯪ ꯑꯃꯅꯤ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯁꯨ ꯂꯩꯔꯦꯅꯁꯨ ꯂꯧꯔꯁꯦꯕ ꯂꯩꯔꯦꯅꯁꯨ ꯂꯧꯔꯁꯦ ꯑꯦꯁꯨꯝ ꯇꯧꯔꯁꯦꯕ ꯑꯗꯨꯒ ꯃꯁꯤꯗ ꯌꯥꯝ ꯃꯄꯨꯡ ꯑꯣꯏꯔꯛꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯦ ꯂꯣꯀꯦꯜ ꯕꯣꯗꯤꯁꯤꯡꯁꯦ ꯃꯔꯨꯑꯣꯏꯅ ꯑꯔꯕꯥꯟꯗ ꯂꯩꯔꯤꯕ ꯑꯗꯨꯒ ꯔꯨꯔꯦꯜꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯂꯣꯀꯦꯜ ꯕꯣꯗꯤꯁꯤꯡꯁꯦ ꯌꯥꯝ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯥꯏꯗꯤ ꯁꯤꯒꯤ ꯗꯤꯁꯦꯟꯇ꯭ꯔꯦꯂꯥꯏꯖ ꯁꯤꯁꯇꯦꯝꯁꯤꯗꯩꯗ ꯁꯤꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤꯗ ꯌꯥꯝ ꯅꯤꯡꯊꯤꯖꯅ ꯑꯩꯈꯣꯏ ꯒꯚꯔꯅꯦꯟꯁ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯈꯛꯇꯗꯅꯦꯕ ꯑꯩꯈꯣꯏꯅ ꯁꯤꯒꯤ PDSꯀꯤ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝꯗ ꯃꯥꯏ ꯄꯥꯛꯏꯁꯤ ꯁꯦ ꯀꯦꯔꯦꯂꯥꯗ ꯃꯥꯏ ꯄꯥꯛꯏꯕ ꯁꯥꯎꯠꯀꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯃꯥꯏ ꯄꯥꯛꯏꯕ ꯑꯗꯩ ꯇ꯭ꯔꯤꯄꯨꯔꯥꯗ ꯃꯥꯏ ꯄꯥꯛꯏꯁꯤ ꯃꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯗ꯭राꯏꯚꯤꯡ ꯐꯣꯔꯁꯇꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯔꯕꯥꯟ ꯑꯃꯁꯨꯡ ꯂꯣꯀꯦꯜꯒꯤ ꯑꯩꯈꯣꯏ ꯔꯨꯔꯦꯜꯒꯤ ꯁꯤꯒꯤ ꯃꯥꯒꯤ ꯕꯣꯗꯤꯁꯤꯡꯁꯦ ꯃꯁꯤꯅꯅꯦꯕ ꯑꯗꯣ ꯃꯅꯤꯄꯨꯔꯗꯗꯤ ꯃꯗꯨꯁꯨ ꯑꯩꯈꯣꯏ ꯅꯤꯡꯊꯤꯖꯅ ꯑꯩꯈꯣꯏ ꯐꯪꯁꯟ ꯇꯧꯕꯁꯤ ꯎꯗꯦꯗꯅꯀꯣ ꯑꯗꯨꯅ ꯍꯣꯏ ꯃꯗꯨ ꯑꯩꯈꯣꯏ ꯇꯧꯗꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯇꯧꯔꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯂꯥꯛꯀꯗꯕ ꯑꯁꯣꯏꯕ ꯃꯌꯥꯝꯗꯨꯗꯤ ꯈꯔꯪꯈꯩꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯗꯨꯝ ꯂꯩꯐꯝ ꯊꯣꯛꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯂꯩꯔꯒꯁꯨ ꯃꯁꯤ ꯇꯧꯍꯧꯗ꯭ꯔꯕꯣꯏꯗꯤ ꯃꯗꯨꯒꯤ ꯕꯦꯅꯤꯐꯤꯠꯇꯨ ꯃꯥꯡꯒꯗꯕꯅꯤꯅ ꯑꯩꯈꯣꯏ ꯁꯝꯊꯤꯡ ꯏꯁ ꯕꯦꯇꯔ ꯗꯦꯟ ꯅꯊꯤꯡ ꯍꯥꯏꯕꯗꯣ ꯑꯩ ꯇꯁꯦꯡꯅꯃꯛ ꯈꯨꯗꯣꯡꯆꯥꯕꯁꯤ ꯃꯥꯡꯒꯗꯕ ꯑꯣꯏꯔꯕꯅꯤꯅ ꯃꯁꯤ ꯈꯔ ꯂꯧꯕꯗꯤ ꯐꯩ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛ ꯃꯁꯤꯒꯤ ꯔꯤꯌꯦꯜ ꯕꯦꯅꯤꯐꯤꯠꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯐꯪꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯁꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝꯁꯤ ꯂꯩꯔꯤꯕ ꯆꯞ ꯆꯥꯕ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯂꯩꯔꯕ ꯅꯠꯇ꯭ꯔꯒ ꯒꯣꯔꯃꯦꯟꯠꯀꯤ ꯄꯣꯂꯤꯇꯤꯀꯦꯜ ꯋꯤꯜ ꯂꯩꯔꯕ ꯅꯠꯇ꯭ꯔꯒ ꯔꯥꯏꯠ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯂꯩꯔꯕ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯂꯩꯔꯤ ꯆꯩꯔꯛꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ 60 ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯋꯦꯟꯁꯤꯗ मागी एरियासिंगदा PDS की पोलम चांग नायना फंगदबगी वफमसी याम तोयने मीडियादा थोप वफम मो ओइबनिना हजिक नेशनल फूड सिक्योरिटी एक्ट से एप्रिल दगी होगने हबसी प्रजा की थमोइददी याम असौबो वहंग मोरी मतंग स्वाइदा ब्रेक अमलुजगे ब्रेक के मतुंग कोइ थुन हंजरके इम्पैक्ट टीवी की मनु हुना मियंग तादुना लैबिउ मानो नुंतगी चारिब मरु मरांग याव चिंजाक सिंग सियंग मसिन हक्चांग की पांगल अमदि लिवर सोहन बतनतना पुक नाबा एसिडिटी चाब तुमदबन चिंबा क्या नारकलिया इमाना पिरक हक्चांग आखुना हिदाक लैरिसिदी लिप्से नमानब सिंग नुंटिगी पार्टी सांगा चाद्रबदी सुक्या मग्याद्रबरा अदुमना खंगद्र माले मसिना पुक नाब थिनबगी अवाब थोहनब याय लिप्सम नुंटिगी चाबना एसिडिटी चाब तुमदबा खोंग हाबा यादब फली अदुगा चाकसु लामले लिवर बु फरबदी पुंसीसु सुपर हिट ओइरे ब्रेक के मतुंग मैम अमुकन तराम औसरी अखोई ngasi खनजरीब सिंग ngasi होगिबा असेंबली सेशन सिगी मतंगदा खनजबनी मरोइना वजंग सिगी यूनियन मिनिस्ट्री ऑफ हेल्थ एंड फैमिली वेलफेयर ना मणिपुर दा फाइनेंशियल असिस्टेंस पीरगा ट्रॉमा सेंटर अहुम डिस्ट्रिक्ट हॉस्पिटल अहुम हाइबदी सेनापति बिष्णुपुर अमसु चुराचंदपुर डिस्ट्रिक्ट दा अखोगी लिंखनना याब पीरे हाइरे अदुगा रिम्स असु 1 लेवल के ट्रॉमा सेंटर अमा रिम्स असु
थमगनेना हारे अदुगा हेल्थ की सेक्टर सिदा अखोगी कम्युनिटी हेल्थ सेंटर में इंक्रीज तौनी प्राइमरी हेल्थ सेंटर में इंक्रीज तौनी विदिन 5 years मणिपुर से टॉप ताबा हेल्थ सेक्टर दा मो हेलनी हाबना सिंगबदी असेंबली दा मसी पंगलाव दो लावे स्टूडेंट्स पंगपी दे पी ओजाना सुम येंगो तम दंगा सिबो हेल्थ सेक्टर से यामना फरेन लोब्रा कमाइन यिंबे सी फिल्म्स दा कयाम हिंगल कदो माली अदुगा ओवरऑल अखोइना स्टेटहुड एट फंगबदी ngasi bawda thadari health sector is thadari posi sap sara mai phangom tokpa right fruit to fangen lobi हेल्थ से मरो कोई मसागी होना कोई हेल्थ होजे कोई उरी से करा मैंने उगे दा कोई प्राइवेट सेक्टर से मसी ख्वाइदगी मांगजिन थान हाइगे लेबा हदी मसी की हेल्थ हाइजी होजिती इंडस्ट्री मो ओले अबने अदन हेल्थ सेक्टर सिदा मरो ना हाइगे लेसिदी कोई प्राइवेट सेक्टर सिंग सिने अद गवर्नमेंट की मसी की तौरी कोई स्कीम दी मैम लेरे को नेशनल हेल्थ मिशन अदि मिस्ता अकोई अहामदि कोई नेशनल अकोई रूरल हेल्थ मिशन अर्बन की मैम सिंग मरस्ता होजिती हेल्थ मिशन लाखरे अन हारी बसिगी सेंट्रल स्पॉन्सर स्कीम फ्लैगशिप प्रोग्राम मैम सिगी मनुंग ससु हेल्थ लेसिया मरुएबा अकोई मागी सब अमने सेक्टर अमने अदुना हेल्थ अमसुंग एजुकेशन हाइबसी मसी मैन फोकस इस द तोरे मरम दे कोई ह्यूमन कैपिटल सागत पाइसी अदि ह्यूमन डेवलपमेंट की रिसोर्स फगरन बाइसी हाइरिबा या मरुएबा हेल्थ मसुंग एजुकेशन जी याउद्रगदि याद्रिबा एरिया मने अदा मणिपुर द हेक लाको मतमददी सेक्टर खुदिमक्सी मसी अकोगी पामिबा अखोइने पामिबा हाइतारे अको एक्सपेक्टेशन जी यौदब अदुना हेल्थ तसु आइना थेंगनखिबा एक्सपीरियंस अमा अखोइ अराप चिंगदनि मदुगी मदा कोई सर्वे में चप्पा मतमदा नेशनल फैमिली हेल्थ सर्वे का मरी लेना चप्पा मतमदा कोई मदु तमेंगलोंग की डिस्ट्रिक्ट की मनुंग यामना मनुंग चंबा जगह आमदन मदुदा कोई सरकार की प्राइमरी हेल्थ सेंटर लेबा हारिबा कोई सेंटर सिदा कोई अंगांग दे तुम कोई उनै डिलीवरी सिदे तुम तवे है अदाइना हांगे मोय डॉक्टर दी अदुम लाकरा हंगबा मतम सिदा मरमरता लाय अदु याम तोइन लागती है अदु डिलीवरी दे तुम तवे है डॉक्टर दी लेते है कनाना तौरिनो हांगे अदा मोय खुंजा सिंग दुनै अखोई की सिगी हेल्थ सेंटर सिगी माइ चौकीदार दो मदु डॉक्टर दुगा याम क्लोज होय अदुना मादि याम हाय अदुना कोई चौकीदार सिने डिलीवरी केस लोइन पाइबी ना है अदुना कोई मणिपुर दी कोई मरोइना कोई पेरिफेरल एरिया हाइतारे यामना मनु हंजिन जगह सिंददी यामना हॉरिबल कंडीशन नेबा कोई हेल्थ सेक्टर की सिदे लेगिबा फिल्म जे अदुना मसिदा मरोइना मसिगी कोई पब्लिक सेक्टर सिना कोई मदुदा हाइगलत्रबदिना मागी अरैबा कोई माल चांग कायदना मसागी लेजबा लंथुम कायथोक्तना कोई हेल्थ हाइबसिदी या मरोइबा अमनिना माई पुंसिगा मरी लेनबा अमनिना मदा प्राइवेट वर्सु अमदो वर्सु अफंग जगह चलइस अदुना कोई करिगुम मतमदा हाय अखोगी कनागुंबा खरदी अखोगी यामना फिल्म फरमा मी अमा कोई हॉस्पिटल अमदा चंगुबदा हॉस्पिटल दुगी बिल दु थीना होनबदा थोरा कांदा बीपीएल ऑनलाइन जा या मैक्सिमम थंबी अदा कॉस्टली वर्क एरिया मखादम खंगजन से थवाल मुसुंग दोलाई थबी प्रोजेक्ट सी अखोगी 2017 की याम अंगन बसोक्ता अखोई लोइसनब की पांदम थमी है हाइबा अखोई प्रोजेक्ट अनि सी मल्टीपर्पस प्रोजेक्ट अनि सी यामना कुइरे अखोइना हे अंगांगदी तारकपदिंग हुज बोदम तारी कुमपुरबा अखोई मल्टीपर्पस प्रोजेक्ट हाइतरे अदुबो हतक की असेंबली द एश्योरेंस म पीरिबा 2017 की आली पार्ट लोइसनगने काइसे अखोइना मसिगी पोसी लोइसनगने स्टागे से सुम पीरमनिना मतांग सुंग साइगी पोतो मु हाइजबदा करी अखोगिना लानबु लेगनी मसिगी पोसी मसी थाजनिंगो ओइब्रा ओइगनी ओइरोइसे मरमदी इवन अखोगी खुगा प्रोजेक्ट फाउदा निंथि सना हाई प्रोफाइल दा संगा खरगा इनोग्रेट तौखंगा मतम खर लेगा खोम केनेल लोमदा कायरकपगी वफम लेखरे सिसु अदुम फिल्म दा तागदोइब्रा ओइगदरा साजन अखोइ जुम नैनरिसे सिदा इंटरेस्ट की डिफिसिट से याम चाउन लेबा सी अदुम लेगिनेबा सिगी असो फैक्टर से मदि कनो दा कोई गवर्नमेंट हाइबसी मरोइना कोई मागी कमिटमेंट अदंग साइ कोइ नैनरिसे मागी पॉलिटिकल विल चप चाना लेरकांदुदनेबा कोइ हाइवे ngамदुरिस से कोई इन द केस ऑफ चाइना यू से चाइना ददी कोई समुद्र की थोम थाबा मतमदा कोई चाही हुम चंगे मणिपुर कोई इसम चंबा कोई नाला की मथक चाबो कु मसा मतमदा चाही मंगा चंबा यावरिने कोई से अदु पॉलिटिकल विल लेरेदी संजन थोंदु होय मतम खर हेदो इंजिन लेरगसु संजन थोंदु अकोन उबा फंगिदन को अदुना पॉलिटिकल विल सी याम चंगे बसवाइस्ते अदुना मसाइता कोई स्ट्रांग पॉलिटिकल विल लेबा अदु मकल की गवर्नमेंट ले अदुबने कोइना गुड गवर्नेंस न कोइना हाइनरिसे अदुना कोई सुम लोइसिंदबा कोई पेंडिंग प्रोजेक्ट्स मैम से मसिगी प्रॉब्लम्स दे केनो दा फाइनेंशियल बर्डन जी जो हेंगलकनी माई कॉस्ट एस्केलेशन है ना मागी इन्फ्लेशन दी सही गुदी हेंगलकदोइनी अदुना हाना पागिबे सेंफम दु यारो ओइदोरिने
ꯑꯗꯨꯅ ꯀꯥꯟꯅꯗꯕꯗ ꯑꯩꯈꯣꯏ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯃꯌꯥꯝ ꯑꯃꯁꯨ ꯆꯠꯇꯣꯔꯤꯅꯦꯕ ꯑꯗꯨꯅ ꯒꯨꯗ ꯒꯣꯕꯔꯅꯦꯟꯁ ꯀ ꯄꯣꯂꯤꯇꯤꯀꯦꯜ ꯋꯤꯜ ꯒꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯍꯦꯟꯅ ꯖꯥꯟꯇꯥꯛꯄꯤꯔꯤ ꯑꯗꯨꯒ ꯇꯨꯔꯤꯖꯝ ꯁꯦꯛꯇꯔꯁꯦ ꯃꯅꯤꯄꯨꯔꯒꯤꯗꯤ ꯌꯥꯝꯅ ꯄꯣꯇꯦꯟꯁꯤꯌꯦꯜ ꯂꯩꯕꯅꯦꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯏꯚꯟ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤ ꯑꯗꯨꯕꯨ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯅ ꯀꯗꯥꯏ ꯐꯥꯎꯕ ꯇꯨꯔꯤꯖꯝ ꯍꯦꯟꯒꯠꯂꯛꯇꯕ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯑꯃ ꯊꯝꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯇꯨꯔꯤꯁ ꯁꯔꯀ꯭ꯌꯨꯠꯁꯤ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯃꯣꯏꯔꯥꯡ ꯈꯣꯡꯖꯣꯝ ꯃꯣꯔꯦ ꯍꯧꯖꯤꯛ ꯄꯥꯏꯈꯠꯂꯤ ꯍꯥꯏ ꯑꯗꯨꯕꯨ ꯉꯁꯤꯁꯤ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯌꯨꯕ ꯃꯣꯔꯆꯥꯒꯤ ꯇꯤꯝ ꯑꯃꯈꯛꯅ ꯅꯝꯕꯣꯜ ꯈꯣꯔꯤ ꯐꯥꯕꯗ ꯏꯟꯁꯄꯦꯛꯁꯟ ꯆꯠꯄ ꯃꯇꯝꯗ ꯂꯨꯄꯥ ꯀꯔꯣꯔ 8 ꯆꯪꯅ ꯁꯥꯕ ꯈꯣꯔꯤ ꯐꯥꯕꯒꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯖꯝ ꯄ꯭ꯔꯣꯖꯦꯛꯁꯤꯗ ꯂꯣꯏꯁꯤꯜꯂꯝꯗꯕ ꯋꯥꯠꯂꯝꯕ ꯑꯗꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯦ 120 ꯀꯔꯣꯔ ꯁꯦꯟꯗ꯭ꯔꯥ ꯐꯥꯎꯗ ꯊꯥꯗꯕꯅꯦ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯏꯟꯁꯄꯦꯛꯁꯟꯁꯤ ꯑꯗꯨꯝ ꯀꯝꯄ꯭ꯂꯤꯠ ꯇꯧꯔꯀꯥꯟꯗ ꯍꯦꯟꯅ ꯐꯖꯕ ꯄꯤꯛꯆꯔꯁꯨ ꯊꯣꯛꯂꯛꯈꯤꯒꯗꯧ ꯃꯥꯜꯂꯤ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯐꯖꯕ ꯋꯥꯔꯣꯜ ꯋꯥꯈꯜꯂꯣꯟ ꯐꯅꯌꯥꯝ ꯑꯃ ꯄꯤꯔꯒꯁꯨ ꯏꯟ ꯔꯤꯌꯦꯂꯤꯇꯤꯗ ꯊꯕꯛ ꯑꯣꯏꯅ ꯇꯧꯗ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯤ ꯇꯨꯔꯤꯖꯝꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯂꯩ ꯍꯥꯏꯁꯦ ꯂꯥꯁꯇꯗꯤ ꯃꯅꯤꯄꯨꯔ ꯇꯨꯔꯤꯖꯝꯁꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯂꯩꯌꯦꯕꯁꯤ ꯁꯔꯀꯥꯔꯁꯤꯅ ꯍꯥꯠꯄ ꯇꯥꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯁꯥꯖꯟ ꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤꯁꯨ ꯑꯆꯧꯕ ꯔꯣꯜ ꯂꯩ ꯍꯥꯏꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤ ꯑꯩꯈꯣꯏ ꯃꯅꯨꯡꯁꯤꯗ ꯗꯤꯕꯦꯠꯁꯤ ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯆꯥꯎꯅ ꯗꯤꯕꯦꯠ ꯇꯧꯅꯕ ꯌꯥꯕ ꯃꯐꯝ ꯑꯃꯁꯨꯅꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯤꯒꯤ ꯃꯤꯐꯝꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯄꯣꯖꯤꯁꯟꯒꯤ ꯂꯩꯔꯤꯕ ꯑꯗꯒꯤ ꯔꯨꯂꯤꯡꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯃꯌꯥꯝ ꯌꯥꯎꯔꯤꯗꯅꯀꯣ ꯃꯈꯣꯏꯒꯤꯁꯨ ꯑꯆꯧꯕ ꯔꯣꯜ ꯂꯩꯌꯦꯕ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯒꯤ ꯗꯦꯕꯂꯞꯃꯦꯟ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯁꯤꯒꯤ ꯂꯣ ꯃꯦꯀꯔꯁꯤꯡꯁꯦ ꯃꯁꯤꯒ ꯌꯥꯝꯅ ꯑꯅꯛꯄ ꯃꯔꯤ ꯂꯩꯕ ꯑꯃꯅꯦꯕ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯒꯤ ꯐ꯭ꯌꯨꯆꯔꯁꯤ ꯃꯈꯣꯏꯅ ꯁꯦꯝꯗꯣꯔꯤꯅꯦꯕ ꯂꯣ ꯃꯦꯀꯔꯁꯤꯡꯅ ꯁꯦꯝꯗꯣꯔꯤꯅꯦꯕ ꯑꯗꯨꯅ ꯂꯣ ꯃꯦꯀꯔꯁꯤꯡꯁꯤꯅ ꯃꯁ꯭ꯋꯥꯏꯁꯤꯗ ꯁꯥꯏꯂꯦꯟꯠ ꯑꯣꯏꯅ ꯂꯩꯔꯒꯗꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯗꯦꯕꯂꯞꯃꯦꯟꯗꯣ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯔꯣꯏꯕ ꯑꯗꯨꯅ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯁꯤꯁꯨ ꯑꯗꯨꯝ ꯈꯟꯅꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯍꯥꯎꯁꯅ ꯑꯩꯈꯣꯏꯒꯤ ꯑꯈꯟꯅꯕ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯒ ꯃꯗꯨꯒꯤ ꯊꯤꯖꯤꯟꯕꯁꯨ ꯑꯗꯨꯝ ꯌꯥꯏꯑꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯆꯥꯎꯅ ꯑꯩꯈꯣꯏꯗ ꯋꯥꯠꯂꯤꯕ ꯑꯆꯧꯕ ꯑꯍꯣꯕ ꯑꯃꯗꯤ ꯀꯩꯅꯣꯗ ꯄꯥꯏꯈꯠꯂꯤꯕ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯃꯁꯤꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯣꯜꯔꯦꯗꯤ ꯂꯣꯏꯔꯕꯁꯤꯡ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯅ ꯏꯚꯥꯂꯨꯑꯦꯁꯟꯒ ꯃꯣꯅꯤꯇꯔꯤꯡꯒꯤ ꯊꯕꯛꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯎꯕ ꯐꯪꯗꯦꯕ ꯌꯥꯝꯅ ꯃꯁꯤ ꯀꯗꯥꯏꯐꯥꯎꯗ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯗꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯚꯥꯂꯨꯑꯦꯁꯟ ꯑꯗꯨꯒ ꯃꯣꯅꯤꯇꯔꯤꯡ ꯅꯤꯡꯊꯤꯖꯅ ꯇꯧꯅꯅꯕꯒꯤ ꯑꯗꯨꯝꯕ ꯑꯦꯖꯦꯟꯁꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕꯁꯤꯡ ꯑꯩꯈꯣꯏ ꯃꯊꯧ ꯐꯖꯅ ꯇꯧꯍꯟꯒꯗꯕꯅꯤ ꯑꯗꯨꯒ ꯂꯩꯇ꯭ꯔꯒ ꯃꯗꯨ ꯁꯦꯝꯒꯗꯕꯅꯦꯕ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤ ꯆꯠꯊꯔꯤ ꯃꯃꯥꯡꯗꯗꯤ ꯑꯣꯖꯥ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁ ISTV ꯑꯗꯒꯤ ꯏꯝꯄꯦꯛ ꯇꯤꯚꯤꯗ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁꯀꯁꯦ ꯎꯠꯈ꯭ꯔꯦ ꯍꯟꯗꯛꯀꯤꯁꯤ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁ ꯎꯠꯇꯦ ꯑꯗꯨꯒ ꯏꯚꯟ ꯔꯥꯖ꯭य ꯁꯚꯥ ꯂꯣꯛ ꯁꯚꯥꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟ ꯕꯖꯦꯠ ꯁꯦꯁꯟꯒ ꯆꯠꯊꯕ ꯄꯨꯝꯅꯃꯛꯁꯦ ꯑꯣꯜꯋꯦꯁ ꯂꯥꯏꯚ ꯎꯠꯂꯤ ꯃꯁꯤ ꯄꯤꯔꯤꯕꯒꯤꯁꯤ ꯃꯔꯨꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯗ ꯃꯤꯅꯤꯁꯇꯔꯅ ꯀꯔꯤ ꯍꯥꯏꯔꯤ ꯑꯗꯒꯤ MLA ꯑꯩꯈꯣꯏꯒꯤ MPꯅ ꯀꯔꯤ ꯍꯥꯏꯔꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯥꯁꯟ ꯆꯠꯊꯔꯤ ꯀꯥꯏꯕꯁꯦ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯃꯥꯏ ꯃꯤꯠ ꯁꯤꯡꯅꯅꯕ ꯑꯃꯁꯨꯡ ꯊꯃꯣꯏ ꯁꯦꯡꯕ ꯀꯅꯥꯅꯣ ꯁꯦꯡꯗꯕ ꯀꯅꯥꯅꯣ ꯁꯦ ꯇꯁꯦꯡꯅ ꯈꯪꯅꯅꯕꯒꯤ ꯃꯥꯜꯂꯦ ꯃꯊꯪꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯇ BJPꯒꯤ MLA ꯑꯃꯀꯥꯏꯕ ꯖꯣꯏ ꯀꯤꯁꯟꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁ ꯇꯧꯍꯟꯅꯤꯡꯉꯥꯏꯒꯤ ꯋꯥꯐꯝ ꯑꯃꯈꯛꯁꯨ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯑꯦꯕ꯭ꯔꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟꯁꯦ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁ ꯇꯧꯕꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏꯅ ꯂꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯁꯨ ꯀꯥꯟꯅꯗꯦꯅ ꯗꯔꯀꯥꯔ ꯇꯥꯗꯦꯅ ꯂꯧꯕ꯭ꯔꯥ ꯁꯥꯖꯟ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯁ꯭ꯃꯥꯔꯠ ꯁꯤꯇꯤꯒꯤ ꯅꯩꯅꯈꯤꯗꯅ ꯁ꯭ꯃꯥꯔꯠ ꯁꯤꯇꯤꯒꯤ ꯅꯩꯅꯕꯗ ꯑꯩꯅꯁꯨ ꯊꯝꯖꯈꯤꯕ ꯃꯣꯠꯇꯣ ꯃꯔꯝꯗꯤ ꯁ꯭ꯃꯥꯔꯠ ꯁꯤꯇꯤ ꯍꯥꯏꯕꯁꯦ ꯁ꯭ꯃꯥꯔꯠ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯩꯇꯅ ꯌꯥꯔꯣꯏꯕ ꯑꯗ ꯒꯚꯔꯟꯃꯦꯟꯠꯁꯦ ꯍꯥꯟꯅ ꯁ꯭ꯃꯥꯔꯠ ꯑꯣꯏꯒꯗꯕꯅꯦꯕ ꯑꯗꯨꯅ ꯒꯚꯔꯅꯦꯟꯁ ꯍꯥꯏꯕꯁꯦ ꯁꯤꯁꯨ ꯁ꯭ꯃꯥꯔꯠ ꯒꯚꯔꯟꯃꯦꯟꯠ ꯃꯥꯒꯤ ꯃꯒꯨꯟ ꯑꯃꯅꯦꯕ ꯍꯥꯏꯗꯤ ꯒꯚꯔꯅꯦꯟꯁ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯁꯤ ꯁ꯭ꯃꯥꯔꯠ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯩꯔꯀꯥꯟꯗ ꯃꯥꯏ ꯄꯥꯛꯇꯣꯏꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯒꯚꯔꯅꯦꯟꯁꯀꯁꯨ ꯃꯔꯤ ꯂꯩꯅꯔꯤꯕꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯗꯤꯕꯦꯠ ꯇꯧꯅꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯇꯧꯅꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯤ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯤꯁꯦ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥ ꯑꯁꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ ꯑꯗꯨꯅ ꯃꯅꯨꯡꯗ ꯈꯟꯅꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯤ ꯃꯄꯥꯟꯅꯁꯨ ꯈꯪꯉꯕꯣꯏꯗꯤ ꯃꯗꯨꯋꯥꯏꯗꯨꯗꯅꯦꯕ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤꯁꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯀꯟꯇ꯭ꯔꯤꯗꯗꯤ ꯅꯤꯡꯊꯤꯖꯅ ꯂꯩ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯤꯁꯦ ꯏꯚꯟ ꯑꯩꯈꯣꯏꯅ ꯆꯥꯏꯅꯥꯁꯦ ꯑꯩꯈꯣꯏꯅ ꯕ꯭ꯂꯦꯝ ꯇꯧꯋꯤꯗꯅꯀꯣ ꯃꯁꯤꯒꯤ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯋꯥꯠꯂꯤ ꯀꯥꯏ ꯍꯥꯏꯔꯤꯁꯤ ꯃꯥꯒꯤ ꯒꯚꯔꯟꯃꯦꯟꯠꯇꯨꯅ ꯃꯁꯤ ꯄꯥꯎꯁꯤꯡꯁꯦ ꯂꯣꯠꯁꯤꯜꯂꯒ ꯊꯝꯃꯤ ꯍꯥꯏꯕꯒꯤꯅꯦꯕ ꯑꯗꯨꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯑꯗꯨꯒ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯔꯤꯕ ꯒꯨꯟ ꯑꯍꯨꯝꯁꯦ ꯃꯁꯤ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯨꯠꯂꯤ ꯑꯩꯈꯣꯏ ꯐꯪꯁꯟ ꯇꯧꯕ ꯉꯝꯃꯣꯏꯕ ꯑꯗꯨ ꯃꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤꯒꯤ ꯁꯔꯨꯛ ꯑꯃꯅꯦꯕ ꯃꯁꯤ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯒꯚꯔꯅꯦꯟꯁꯀꯤ ꯁꯔꯨꯛ ꯑꯃꯅꯦꯕ ꯑꯗꯨꯅ ꯒꯨꯗ ꯒꯚꯔꯅꯦꯟꯁ ꯍꯥꯏꯕꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯍꯥꯏꯔꯤꯕ ꯃꯈꯜꯒꯤ ꯁ꯭ꯃꯥꯔꯠꯅꯦꯁꯁꯦ ꯃꯁꯤ ꯂꯩꯒꯗꯕꯅꯤ ꯃꯗꯨꯒꯤ ꯁ꯭ꯃꯥꯔꯠꯅꯦꯁꯇꯨ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯁꯤꯗ ꯃꯗꯨ ꯎꯕ ꯐꯪꯗꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯗ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯔꯤꯁꯤ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯑꯃꯁꯨꯡ ꯁ꯭ꯃꯥꯔꯠꯅꯦꯁ ꯑꯃꯁꯨꯡ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯕ ꯄꯣꯠꯁꯛꯁꯤꯡꯁꯤ ꯇꯁꯦꯡꯅꯃꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯃꯗꯨ ꯈꯪꯉꯀꯥꯟꯗ ꯁꯔꯀꯥꯔꯅꯁꯨ ꯃꯤꯅꯝꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯇꯦꯂꯤꯀꯥꯁ ꯇꯧꯗꯕꯤꯗ ꯇꯧꯅꯔꯤꯕꯁꯤ ꯑꯌꯥꯝꯕ ꯑꯩꯈꯣꯏꯅ ꯆꯠꯆꯔꯨꯕ ꯃꯇꯝꯗꯁꯨ ꯇꯁꯦꯡꯅ ꯀꯣꯏꯁꯟꯁꯤ ꯇꯛꯈꯥꯏꯔꯒꯁꯨ ꯈꯨꯝꯕꯝ ꯂꯩꯇ꯭ꯔꯒꯁꯨ ꯃꯗꯨ ꯑꯣꯅꯔꯦꯕꯜ MLAꯒ ꯇꯥꯟꯅꯔꯒ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ
हाइबदु यंगसनजगे हारग लोइसनखिबा ngaktani मदुग मदुगी मखा तागिबा थबक्ता लोइसनखिबा लोइसनखिदब्रा हाबसि मणिपुर प्रजा म्यामना खंगखिदबा ngaktani na asimba minamba natraga arama thabo toba singsi tasingna प्रजा म्यामना yengagadi khangagadi tasengna mathangi election da afaba mute khanbada tasengna asubo mateng panggadabdina live telecast asi yamna mathau ta haiba wakhalon simadi masi thamjarga ngasi gidamtadi manung khudagi throm asi loisinjadabgi tanja swaida lojage loina ngasi manung na da saruk yabirba Oja Singlen Maisnam, Assistant Professor, Department of Economics, Manipur University, noted economist ni, amuka hadan thagat sabab pungdok sari. Thank you. Loina nam yang tabiri puna mutigi, hayingi pung nipan phawgi onadi kanina bu yathang nizari.